시디가 아싸이나 가는데 아무튼 간단하게 보시라. 간단하죠 그래. 남자 나 쭈니 아무기 아무 시디 빠 노사하면 돈만 사람이 안 갚으니 하. 그래서 좀 다가 돌치니 다슬래 없나 미가 질러 하. 하이디 그리나 이상 좀 뭐 사가 통내 미즈나나. 네 특가집다. 나는 뭐 봄도이나. 야이 나도 샤이. 아니 니가 통과하가 씹어도 빨고로고도. 수고하는 준비비야 내 파손데. 하이 마양. ngasi OKG amaga degi yen ko yenje kg kya no ani mukti oima kg ani kharabudi chaw chaw thonge kharamadi khaido khrego aduga oina jik taw duise pork versus chicken di orni ko aduga sum sida yai sing sidi mahi nga tane ko adu champut amaga hapsare adu sigi je challenge taw jage kan bane adu challenge se nungai roi duri bhai di yen ko o ka je ok ne kg mu oigre yenjina mu kg ani oido ngam ba ngam di manji mu yop yae ba adu khadi wa mu o ka sa ka pa adu mayam challenge to zaro dum sam sam na sa jara age ko challenge ja wai he ibo game bu wai he ana wai ni wa ma da adu si ingani mu ko jang ka adu sa na bu hujin jara ge ko adu sa na to si santi je sa si sai mahi ga de to ti to ning dram ni ne 오케이 피스 싸우네 마히가 다 할라가노 가이런다 고시디 옥사데 보고 두기 옥세 아이 땀자자래 고시디 짜디 하면은 힘들기 삼도 삼나자다 오케이 마우디 큽니다 한디 자람메바 아도 싸게 좀 바이타 아도 이엔거 옥거지고 마야마디 옥네는 하we 하이버지고 도 옥사다 미가 있노부디 옥세 하우디 함 하우디 이엔 하we 하이비라까니 보고도 옥세 마하움디 라이브네 아도 주데 옥 마하우 가오래 wow ja hanu ni sara mane du sum janing da bai ham ko Kuina oi du no ba tarak ta bai na lagi sum lai dana ka joru semba oxygen noi be sauni mo ai na no ka da puna mo mo oi zaro he mandu ta ai no pam de me na ka ta ja ta ke jim ne ta da ma da ke ji mo du na mo patam ne mo tom sai ne ji ka da ham biram de ai di puk pha ba ne ba ai di ke jim ju pha dam ne ba o khai do me ai di to sing sit no ani da ka pula ai ji tu ma kan ma chen chalo ji mo ya puk pha ba pat ba ne te ba khoi si oi je khoi si han ju sa de khoi si ham ju sa de ba khoi ba di kitang sai du khoi ba ni na si ye no sa re ba khoi ma du ok sa tham ne ba alu du no ok je ke ji ma lai ba je sa be na mi lai ta be ke ji mo dum sa ja rang ne du ga yen di ke ji ni je dum khoi ma khoi si oi ma ya na khang ma la te ma hajin bo ma ji ashe mo ne go ma ma jin da adu gi ne go ke ji mi tan dum sa ri je 하이디 하이엔 좀 리에머니는 거 아이디 탐먹은 그 잡이 여러 어두기 좀 자선자라 하이 가서 비다 양담 그거 아도 하이엔 좀 쉬었군 군대 깍통 먹는 거 맞아 orang di ngari yang kaya bro ini hal mau kemana tuh iya mbak ini dong amhan aja ini mana gumba san gumba 왜 갔냐? 막 하고 좀 알래 봐. 맞아. 그게 뭐 하지? 그냥 하루 그수 뭐 하지? 짜 하는 만에 봐. 좀 많이야. 뭐 많이 나누도 돼. 가이전 가는데 꼬아오기 하고 뭐 망이 돼. 그 망을 싸게 뭐지? 안 두긴 안 두도. 이게 가면 또 싸해. 풀어원 짤. 감독 뭐지? 그런 감이야. 비엔나 보내는 거. 아이 아주 그냥 따봐도 깝이 깝는 게도 야호도 싹게 싹싸네. 코인 쌓이면 한번 영날에 좀 전에 이해는 짜는 게 그렇지 우리 싸는 거 말이야. 아닌데. 짜는데. 아이부터 싸고 싸는 거 누구? 어디 봐야 하거든. 막 짜는 이제 시피쌈. 그냥 머리만 하면 좀 꽁하고 이제 남들이 양 깔깔 먹는 옥수 뭐 하고 뭐네 하고. 就是会鸵鸟的鸵鸟那个，少的些。 mamangin da zuma ya mai bira kuno nganu to ko shi ga sabira adi na ba ai ne jani ne do mai nganu da kan ni ba ya de ba ya kan du kal le do gi ne ba so ko shi ga saram ta ga di as wa ba pi do ne de ma di chu ta sa ro ba so ma da hi na sa ti ne ba do gi ni da san ni da za ba ga mo ma san mu sang ga mo do ne ba
너 짝꿍내가 싹 넣고래미나. 너 짝꿍지노. 옥티 싹가 싹은 남대요. 아니 싹가 누가 싹한다 온다. 저는 또 간들 괜찮은 레이샤다. 이거 마음 좀 간들. 마음 강다. 진짜 마음 lâu 잠는 거.好点儿。现在这个谁爱的都谁爱的。 라도 꾸역빠 야더라고. 会的拉的来不他爸。 라도 라고 뭐구나. 칼리 싸우나. 꾸역 담배 좀 시가야 돼. 아그会的不会的em hiểu. ทำไมนะแต่พี่ลาตุนให้ได้เนี่ยชื่อลาตุนแต่เนาะต่างให้ได้ก็ใช้ได้ด้วยอันนั้นบาซาร์เลย 바자르 non capitano. Open bacaan lui. Open non lui va lui già. Anh hắn rồi. Thì nó cái ít challenge cái tôm lên xì đấy đúng không? Amung hukpo lui sa lab, so tang Anh muốn phải ra xem. Anh muốn precious power. Đúng rồi, nó cũng tạ đầm. Cả bao nhiêu trang kia đấy mang không được bình. À pan mình không cần có gì đi. Video spam rồi. Sai bên ngoài thế ba. Sai bên ngoài thế. Sai bên đâu? San hay ngoài thế ba. Đôi chúng ngắm nó cũng thấy chứ hay này đấy. Thì hi đi hết lần này. Ham rồi cặp bể. 옥새 빨빨 레오. 그냥 통에도 봐. 거의 구이는 까면 이거. 군타를 까면요. 그냥 통이네 봐. 맞네. 아니 뭐 잘. 엄마 조금 좀 먹어보자. 뭐 많아? 이런 통봐. 아니 옥통봐. 씨. năng cái gì muốn mà ăn với cái gì? 진짜? Anh thế. Có sẵn là bố anh đang nè. chúng mà lâu đâu thì có. Nhưng mà đi rồi gần đó mà cái lối cái thằng cái lạc cái mấy em ấy cũng thấy đi cái gì là đi. Xong là anh mà lung được mà thằng behind the scene mà kêu. Behind the scene mà càng thằng đi. Mà em chỉ biết gì có 아직은 가나 돼. 아무튼 간단하게 오시라. 갖다 줘도네. 남자 나 주니 아무 기 국간 는 무시디 바로 빨라요. 딱 돌인 가이래. 아무 기 국간 난 정말 여기. 아이디 시 마루지데 아무 사토보다 ꯆꯠꯄ ꯍꯥꯏꯗꯤ ꯌꯦꯟꯗꯗꯤ ꯃꯔꯨ ꯁꯠꯄ ꯌꯥꯗꯦꯗꯅ ꯆꯦꯟꯕꯗꯨ ꯃꯔꯨꯗꯨ ꯁꯠꯂꯣ ꯑꯩ ꯍꯥꯏ ꯁꯠ ꯉꯝꯃꯣꯏꯕ ꯀꯩꯁꯨ ꯁꯤꯗꯤ ꯄꯠꯂꯦꯕ ꯐꯖꯅ ꯄꯠꯂꯝꯅꯤꯅ ꯃꯔꯨꯁꯦ ꯊꯣꯛꯂꯛꯄ ꯄꯤꯁꯦ ꯀꯦꯖꯤ ꯑꯃꯅꯤꯀꯣ ꯁꯤ ꯑꯀꯟꯕꯗꯤ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯁꯨ ꯆꯥꯕ ꯌꯥꯔꯣꯏ ꯌꯥꯝꯅ ꯅꯥꯔꯛꯑꯅꯤ ꯉꯝꯈꯤꯗ꯭ꯔꯣ ꯑꯗꯨꯒ ꯅꯪ ꯆꯥꯅꯤꯡꯉꯤꯔꯥ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩꯅꯤ ꯄꯥ ꯌꯥꯔꯣꯏ ꯑꯣꯛ ꯆꯥꯔꯒꯗꯤ ꯌꯦꯟ ꯆꯥꯅꯤꯡꯗꯕꯅꯤꯗ ꯃꯥꯅꯦ ꯑꯣꯛꯀꯤ ꯃꯍꯥꯎꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ 또 쓰지? 좀 하고 보내 하우디 하우머니 다세요 맞는 거죠 거의 많은 통은 하우디 하우머니가 거의 많은 yen 통비래 아니 너무 옥 통제래요 봐 ꯑꯗꯨ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤꯁꯤꯅꯗꯤ ꯀꯩꯗꯧꯒꯅꯤꯗꯤ ꯑꯩ ꯑꯣꯛꯁꯦ ꯍꯣꯏ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯁꯥꯁꯤꯒ ꯑꯩ ꯊꯣꯡꯕ ꯁꯥꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗꯦꯕ ꯆꯨꯝꯕ꯭ꯔꯥ ꯑꯗꯣ ꯑꯣꯛ ꯆꯥꯒꯟꯕ ꯃꯤꯗꯤꯀꯣ ꯑꯣꯛ ꯂꯣꯏ ꯍꯥꯎꯔꯛꯀꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯃꯥ ꯁꯥ ꯊꯣꯡꯕ ꯍꯩꯕꯅꯦ ꯐꯖꯅ ꯑꯗꯨꯒꯤ ꯑꯩ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯆꯤꯟꯗꯗꯤꯀꯣ ꯁꯨꯡꯍꯥꯎ ꯍꯥꯎꯋꯦꯅ ꯍꯥꯏꯕꯤꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥ ꯊꯣꯡꯕꯗꯪꯅꯦ ꯃꯥ ꯍꯥꯎꯋꯦ ꯍꯥꯏꯗꯣꯏꯁꯦ ꯃꯥ ꯊꯣꯡꯕꯗꯤ ꯀꯩ ꯌꯧꯗꯝꯅꯦ ꯄꯥꯏꯁꯤꯜꯂꯤ ꯃꯇꯣꯝꯗ ꯀꯩꯅꯣꯝꯃꯗ ꯀꯩꯅꯣꯝꯗ ꯋꯥꯠꯄꯅꯤ ꯃꯅꯨꯡ ꯃꯨꯟꯗꯕꯅꯤ ꯈꯪꯗꯦ ꯊꯨꯝꯃꯣꯛ ꯆꯪꯗꯕꯅꯤ ꯈꯪꯗꯦ ꯃꯤꯗꯤ ꯌꯥꯝ ꯁꯤꯗꯩꯒ ꯍꯥꯏꯔꯛꯀꯅꯤꯀꯣ ꯁꯤꯗꯕ ꯅꯠꯇꯦ ꯃꯥ ꯊꯣꯡꯍꯟꯒꯦ ꯑꯝꯇ ꯈꯪꯖꯥꯎ ꯑꯝꯗ ꯁꯨꯡꯍꯥꯎ ꯍꯥꯎꯔꯦ ꯑꯩꯅꯒ ꯅꯪ ꯁꯤꯗꯗ꯭ꯔꯣ ꯑꯗꯣ ꯏꯁꯥꯃꯛꯇꯤ ꯊꯣꯡꯕ ꯍꯩꯇꯦꯀꯣ ꯃꯁꯥ ꯑꯃꯅ ꯊꯣꯡꯕ ꯑꯝꯇꯪ ꯆꯥꯔꯗꯤ ꯃꯌꯥꯝ ꯀꯞꯄꯅꯤ ꯍꯥ
ꯑꯗꯣ ꯍꯩꯗꯤ ꯊꯨꯝ ꯊꯥꯛꯀꯗꯧ ꯆꯤꯅꯤ ꯊꯥꯛꯆꯜ ꯂꯩꯔꯝꯗꯅ ꯃꯤꯒꯁꯦ ꯂꯣꯏ ꯍꯥꯠꯂꯦ ꯍꯩꯅꯤ ꯀꯔꯤꯅꯣ ꯏꯟꯖꯥꯡꯁꯨ ꯃꯣꯔꯣꯛ ꯁꯥꯒꯗꯅ ꯊꯨꯝ ꯂꯩꯔꯝꯃꯤꯁꯤꯅꯥꯅ ꯑꯗꯣ ꯑꯩ ꯍꯩꯅꯤꯕ ꯃꯍꯥꯎ ꯍꯥꯞꯄ ꯍꯩꯕꯗꯤ ꯋꯥ ꯈꯛꯇꯅꯦꯕ ꯃꯥꯅꯦ ꯃꯍꯥꯎ ꯍꯥꯞꯄꯗ ꯌꯥꯝ ꯂꯨꯔꯤꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯨꯝ ꯍꯩꯒꯦꯅꯣ ꯒ꯭ꯌꯥꯁ ꯊꯥꯡꯒꯠꯂꯅꯤ ꯒꯣ ꯄꯥ ꯊꯥꯛꯆꯟꯈ꯭ꯔꯅꯤ ꯑꯗꯩ ꯊꯨꯝ ꯈꯔ ꯆꯥꯏꯁꯟꯕꯤꯔꯅꯤ ꯂꯣꯏ ꯅꯝꯅ ꯑꯗꯨꯒ ꯃꯥꯏ ꯃꯇꯝꯗ ꯀꯞ ꯄꯨꯊꯣꯛꯄꯤꯔꯅꯤ ꯀꯩꯅꯣ ꯉꯝꯖꯜꯂꯣ ꯆꯥꯛꯇꯣ ꯂꯦꯝꯃꯟ ꯍꯩꯇꯦ ꯍꯥꯏꯖꯟꯕꯅ ꯐꯩ ꯃꯇꯨꯡꯅ ꯊꯣꯡꯉ ꯍꯥꯏꯔꯛꯇꯅꯕ ꯒ꯭ꯌꯥꯁ ꯃꯅꯥꯛ ꯆꯪꯕꯗꯣ ꯁꯥꯒꯠꯄꯅꯤꯅꯀꯣ ꯆꯥꯛꯇ ꯆꯠꯂꯨ ꯀꯥꯏꯅ ꯉꯁꯥꯏꯒꯤ ꯆꯥꯛ ꯌꯥꯝꯕ ꯑꯣꯟꯅꯔꯗꯤ ꯀꯅꯥꯅ ꯍꯦꯟꯅ ꯌꯦꯡꯅꯔꯗꯤ ꯇꯪꯈꯥꯏ ꯑꯃ ꯊꯝꯖꯒꯦ ꯉꯝꯗ꯭ꯔꯦ ꯁꯤꯁꯨ ꯑꯩ ꯉꯝꯕꯒꯨꯝ ꯆꯥꯖꯔꯛꯀꯦ ꯑꯃꯨꯛꯇ ꯅꯝꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯈꯅꯥꯎꯗ ꯆꯪꯉꯣ ꯌꯥꯗꯦ ꯈꯅꯥꯎꯗꯣ ꯂꯥꯎꯗꯤ ꯂꯥꯎꯕꯅꯤꯍꯦ ꯈꯤꯇꯪ ꯈꯥꯇꯛ ꯇꯧꯕ ꯑꯃ ꯌꯥꯎꯋꯦ ꯁꯤꯁꯦ ꯊꯕꯤꯗ ꯑꯣꯏꯗꯣꯏꯖꯥꯠꯂ ꯈꯪꯗꯦ ꯀꯣꯕꯤꯗ ꯑꯣꯏꯗꯣꯏꯔꯥ ꯊꯕꯤꯗ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦ ꯊꯕꯤ ꯈꯣꯛꯄꯅ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯒꯦ ꯃꯅꯤꯡꯗ ꯅꯩꯌꯨꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯗꯤ ꯈꯣꯛꯇ꯭ꯔꯦ ꯉꯁꯤ ꯑꯗꯨꯅ ꯈꯤꯇꯪ ꯈꯥꯕꯁꯦ ꯑꯩ ꯊꯕꯤꯗꯔ ꯀꯣꯕꯤꯗꯔꯗꯤ ꯈꯪꯗ꯭ꯔꯕꯒꯨꯝꯅ ꯊꯕꯤꯗ ꯀꯩꯒꯤꯅꯣꯗꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯈꯥꯏꯕ ꯊꯕꯤ ꯆꯥꯖꯗ꯭ꯔꯦꯅ ꯈꯥꯁꯨ ꯈꯥꯗ꯭ꯔꯥ ꯃꯌꯥꯏꯗ ꯈꯥꯗꯤꯌꯦ ꯅꯣꯏꯗꯣ ꯑꯩ ꯈꯪꯗꯦ ꯃꯅꯤꯡ ꯈꯥꯕ꯭ꯔꯥ ꯑꯣꯏ ꯈꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯔ ꯈꯪꯗꯦ ꯁꯤ ꯑꯣꯏꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯃꯥꯏꯅꯗꯤ ꯈꯪꯗꯦ ꯅꯩꯌꯨ ꯀꯥꯏꯅ ꯀꯩꯅꯣ ꯅꯩꯗꯣꯏꯁꯦ ꯈꯪꯗꯦ ꯅꯪ ꯆꯥꯔꯝꯕ ꯑꯣꯏꯗꯤ ꯁꯤ ꯌꯦꯟꯁꯦ ꯑꯩꯅ ꯁꯤꯒꯨꯝꯕ ꯍꯥꯎꯇꯕ ꯄꯤꯁꯁꯦ ꯃꯤꯉꯣꯟꯗꯕꯨꯗꯤ ꯍꯥꯎꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯎꯇꯦꯕ ꯂꯪꯁꯤꯟꯒꯗꯕꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯦ ꯌꯥꯝ ꯃꯍꯥꯎ ꯂꯩꯅ ꯆꯥꯖꯩꯗꯅꯀꯣ ꯌꯦꯟꯗꯤ ꯃꯍꯥꯎ ꯑꯝꯇ ꯌꯥꯎꯔꯣꯏ ꯑꯩ ꯁꯤ ꯆꯥꯅꯕꯅꯤꯀꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦ ꯃꯇꯝ ꯑꯃꯒꯤ ꯑꯣꯛ ꯑꯣꯏꯅ ꯆꯥꯖꯔꯝꯕ ꯍꯧꯖꯤꯛꯇꯤ ꯍꯩꯅꯗ꯭ꯔꯕ ꯍꯧꯖꯤꯛ ꯍꯩꯅꯗ꯭ꯔꯦ ꯁꯨꯝ ꯆꯥꯅꯕ ꯍꯩꯅꯗ꯭ꯔꯦꯗ ꯆꯥꯕꯨꯗꯤ ꯆꯥꯈꯤꯅꯤꯕ ꯑꯗꯨꯁꯨ ꯌꯥꯝ ꯄꯥꯝꯅ ꯆꯥꯕ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯔꯣꯏꯕ ꯃꯆꯦꯠ ꯃꯆꯦꯠ ꯀꯦꯜꯍꯧꯔꯦ ꯃꯅꯨꯡꯗ ꯃꯇꯣꯡ ꯃꯆꯦꯠ ꯃꯆꯦꯠ ꯀꯦꯟꯕꯤꯗꯣ ꯁꯤ ꯀꯦꯟꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯄꯨꯛ ꯊꯟꯒꯠꯂꯛꯄ ꯋꯥꯅꯤ ꯊꯥꯎꯔꯦꯛ ꯃꯌꯥꯝꯅꯅꯦ ꯃꯥꯅꯦ ꯆꯥꯛꯁꯨ ꯌꯥꯎꯁꯜꯂꯛꯏꯗꯅ ꯆꯥꯛꯇꯣ ꯉꯁꯥꯏ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦꯅ ꯍꯥꯞꯄꯤꯗꯣ ꯆꯥꯛ ꯌꯥꯝꯗ꯭ꯔꯒꯁꯨ ꯄꯨꯛ ꯊꯟꯒꯠꯂꯦ ꯁꯨꯝ ꯀꯣꯠꯊꯒꯦ ꯍꯥꯏꯔꯣꯏꯗꯣ ꯃꯅꯨꯡꯗ ꯄꯨꯛ ꯊꯟꯗꯕ꯭ꯔꯥ ꯊꯟꯕ꯭ꯔꯥ ꯊꯜꯂꯤ ꯊꯟꯗꯦꯗꯨꯅꯤ ꯈꯔ ꯋꯥꯠꯂꯤ ꯊꯟꯗꯦꯗꯤ ꯍꯥꯏꯈꯤꯔꯣꯏ ꯂꯣꯏꯔꯤꯗꯅ ꯆꯦꯂꯦꯟꯖ ꯀꯣꯏꯔꯝꯗ ꯑꯩ ꯑꯗꯨꯝ ꯀꯥꯔꯦ ꯀꯩꯅꯣꯗ ꯑꯩꯒꯤ ꯕ꯭ꯔꯦꯁꯂꯦꯠꯁꯦ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯂꯧꯊꯣꯛꯄ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯠꯇꯨꯗꯤ ꯈꯔ ꯅꯥꯕ ꯌꯥꯏꯀꯣ ꯅꯣꯡꯉꯥꯜꯂꯒꯅꯦ ꯅꯩꯊꯠꯂꯁꯦ ꯑꯝꯇ ꯉꯥꯅꯨ ꯃꯄꯨꯝꯗꯣ ꯑꯣꯏꯅ ꯌꯥꯏ ꯉꯥꯅꯨꯗꯨꯁꯨ ꯌꯥꯏ ꯑꯅꯤꯒ ꯊꯣꯡꯒꯥꯏꯔꯒ ꯆꯤꯛꯄꯗ ꯄꯥꯏꯊꯣꯔꯛꯄꯗꯣ ꯑꯁꯨꯛ ꯋꯥꯅ ꯁꯦꯝꯖꯩꯕ ꯌꯥꯁꯦ ꯄꯥꯏꯊꯣꯛꯍꯟꯗꯣꯏꯕ ꯑꯃ ꯅꯠꯇꯦ ꯕ꯭ꯔꯦꯁꯦꯁꯇꯣ ꯂꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯆꯥꯒꯗꯕ ꯀꯩꯝ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯌꯥꯝ ꯃꯄꯥꯡ ꯀꯛꯑꯗꯕꯅꯦ ꯑꯗꯨꯗ ꯅꯪꯗꯣ ꯅꯠꯇꯦꯕ ꯌꯥꯝ ꯉꯥꯅꯨ ꯁꯣꯛꯇ ꯁꯦꯝꯕ ꯉꯝꯗꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡ ꯆꯥꯕꯩꯗꯣ ꯈꯨꯠ ꯑꯅꯤ ꯆꯪ ꯁꯦꯠꯂꯦ ꯍꯥꯏꯕ ꯑꯗꯨ ꯈꯨꯠ ꯑꯅꯤ ꯆꯪꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯀꯥꯇꯤ ꯀꯛꯄꯩꯒ ꯍꯥꯏꯕꯗꯣ ꯌꯦꯡꯕꯗꯗꯤ ꯅꯪ ꯀꯝꯕꯗꯤ ꯃꯥꯟꯗꯦꯉꯣ ꯑꯁ ꯑꯁꯦꯡꯕꯗ ꯀꯜꯂꯦ ꯑꯩ ꯁꯥꯏꯕꯗꯨꯕꯨ ꯀꯜꯂꯦꯕꯀꯣ ꯀꯩꯗꯧꯒꯦꯗ ꯁꯥꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯣꯛꯁꯤ ꯄꯥꯏ ꯄꯔ ꯆꯠꯂꯤꯗꯅ ꯉꯥꯅꯨ ꯁꯨꯃꯥꯏꯅ ꯁꯦꯠꯇ꯭ꯔꯗꯤ ꯌꯥꯗꯕꯤꯅꯦꯕ ꯈꯨꯠ ꯑꯅꯤ ꯆꯪꯒ ꯁꯦꯠꯇ꯭ꯔꯗꯤ ꯌꯥꯗꯕꯤꯅꯦꯕ ꯆꯥꯊꯣꯛꯑꯁꯦ ꯆꯥꯛꯁꯦ ꯄꯥꯝꯃꯨꯔꯦꯗ ꯂꯣꯏꯁꯤꯜꯂꯁꯤ ꯈꯥ ꯂꯦꯝꯖꯔꯁꯅꯨ ꯀꯞꯅ ꯀꯞꯅ ꯆꯥꯗꯣꯏꯔꯥ ꯆꯥꯛ ꯂꯦꯝꯍꯜꯂꯔꯣꯏꯒꯦꯕ ꯑꯩ ꯃꯐꯝꯗꯨꯁꯨ ꯐꯗꯕꯅꯤ ꯀꯥꯏꯗꯩ ꯑꯩꯗꯤ ꯆꯥꯛꯁꯦ ꯆꯥꯔꯝꯗꯕꯅ ꯐꯕꯖꯥꯠꯅꯤ ꯑꯩ ꯁꯥ ꯆꯥ ꯉꯝꯗꯦꯕ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯉꯁꯥꯏ ꯂꯣꯏꯔ ꯍꯧꯒꯠꯈ꯭ꯔꯅꯤ ꯄꯨꯛ ꯊꯟꯒꯠꯂꯦ ꯍꯥꯏꯕ ꯆꯝꯐꯨꯠꯅ ꯃꯊꯧ ꯇꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛꯇ ꯂꯣꯏꯔꯛꯄꯒꯤ ꯃꯃꯥꯡꯒꯁꯦ ꯄꯥꯏꯈ꯭ꯔꯦꯍꯦ ꯇꯞꯇꯥꯏ ꯍꯩꯖꯜꯂꯦꯅꯦ ꯁꯪꯒꯣꯝ ꯈꯦꯔꯅꯤ ꯈꯜꯂꯒ ꯊꯥꯖꯔꯛꯑꯒꯦ ꯁꯪꯒꯣꯝ ꯈꯦꯔꯗꯤ ꯅꯠꯇꯦ ꯆꯥꯃꯟꯗꯅ ꯋꯥ ꯑꯃ ꯉꯥꯡꯖꯤꯜꯂꯛꯇ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯉꯥꯡꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩ ꯁꯪꯒꯣꯝ ꯈꯦꯔꯒꯨꯝꯕ ꯆꯥꯛꯍꯥꯎꯒꯨꯝꯕ ꯆꯥꯅꯤꯡꯉꯦ ꯌꯥꯏ
정말 사롱이나 꼭 레카트다. 야무나 좀 짠수할. 진짜 다 답지 않는데. 지금 정서로 이때. 민 hầu 그냥 tum. 네? Cái gì mày làm mấy xem phàm mẹ mày làm mấy sân mặt xem nhãn rồi ngon cái một tay mày làm mấy xem hảo 왜냐면 옥시면 조금 더 cái mà bị tăng ra đi xíu này chỉ gram cái nó mua được mà này chỉ yam được đó à phải bảo hay bảo ta thì cái hay đàn đi amen đã 60 không được kém mua được chỉ gram 30 40 là mua được đó anh là sao mà mình không làm thác có ngầm ruồi kẻ anh năng nội với cái người pa là thằng này là cái mà đang Xin lỗi bà bái tổ thân cơ, xin tổ con không? Nó sắp cái không để mình tay rất là thế này nó sắp tới xoay cái đầu nó sắp bị tay. sao Ê, 한국 거라잖아. 한국 거라. hai cái này đấy. hai rồi sao Hai người. Mà sao nữa? cái số liêm cái nát tiệp à cái gì các niệm liêm dây cái gì rồi chỉ liêm đồ mà lại mà đúng thì cần rồi Yên đi cháo rồi về quẹt cháo của anh sẽ bằng một cái gì vậy tụ. Nó sẽ upam tôi cũng không thể nó phải là vậy. mà Nhưng chú có chơi mình. Mà Cái gì tôi có tài. mấy yam bay nó sai mấy yam hay dân cái điều trong photo tôi này đây là tôi Xin nó 처음 좀 잡고 뭐 잡네. mà 한 거잖아. 신도 오빠도지 뭐 하면 그냥 따로 해 봐. 그리고 좀 그땐 또 본다. 좀 ꯃꯌꯥꯝ 이사이 삭ꯄꯗꯤ ꯆꯥꯔꯤꯀꯥꯟꯗꯁꯨ ꯏꯁꯩꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯁꯨꯝ ꯌꯥꯝ ꯆꯥꯁꯜꯂꯕꯅꯤꯅ ꯁꯛꯄꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯨꯅ ꯏꯁꯩꯒꯤ ꯀꯟꯇꯦꯟꯁꯤꯗꯤ ꯀꯣꯟꯅ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ 동안은 쉬모. ꯇꯣꯉꯥꯟꯅ ꯁꯦꯝꯃꯒ ꯅꯪ ꯃꯤꯅ ꯆꯥꯊꯩꯉꯩꯗ ꯑꯗꯨꯒꯨꯝꯕ ꯀꯥꯏ ꯀꯣꯠꯁꯜꯂꯒ ꯀꯥꯏꯗꯒꯤꯅ ꯀꯣꯛꯇꯕ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒꯨꯝꯕꯗꯨꯕꯣ ꯑꯩꯗꯤ ꯁꯨꯝ ꯊꯣꯛꯂꯦ ꯊꯣꯛꯂꯛꯄꯅꯦ ꯀꯩꯁꯨ ꯀꯥꯏ ꯍꯥꯏꯗꯤ ꯀꯩ ꯂꯩꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯃꯀꯣꯛꯀꯤ ꯁꯤ ꯑꯦꯅ ꯍꯧꯕ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯑꯒ ꯏꯁꯩ ꯑꯔꯣꯏꯕ ꯑꯇꯥꯕꯗꯣ ꯑꯗꯨꯒꯤ ꯂꯦꯇꯔꯗꯨꯗ ꯑꯣꯏꯅ ꯁꯛꯅꯕꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯆꯦꯂꯦꯟꯖꯀꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯛꯄꯗꯨꯁꯨ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯍꯥꯏꯗꯤ ꯑꯁ ꯑꯃ ꯂꯩꯕꯅꯤꯅꯦ ꯏꯁꯩꯁꯦ ꯁꯛꯑꯅꯤꯗꯅ ꯏꯁꯩ ꯑꯔꯣꯏꯕ ꯇꯥꯕꯗꯨꯗ ꯂꯦꯇꯔ ꯑꯔꯣꯏꯕ ꯑꯃ ꯇꯥꯔꯦ ꯏꯁꯩꯒꯤ ꯑꯔꯣꯏꯕꯗꯨꯗ ꯑꯗꯨꯒꯤ ꯂꯦꯇꯔꯗꯨ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒꯤꯗꯨꯁꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯇꯥꯛꯁꯤ ꯍꯥꯏꯕ꯭ꯔꯣ ꯀꯥꯎꯍꯣꯏꯗ ꯑꯩꯈꯣꯏꯗꯤ ꯏꯁꯩꯁꯦ ꯈꯪꯗꯗꯅ ꯀꯉꯥꯎꯅ ꯂꯩꯗꯣꯏꯅꯦ ꯌꯥꯝ ꯀꯩꯗꯩ ꯆꯠꯄꯅꯣ ꯉꯥꯏ ꯅꯪ ꯒꯤꯇꯔ ꯈꯣꯡ ꯍꯩꯕ꯭ꯔꯣ ꯍꯥ ꯒꯤꯇꯔ ꯈꯣꯡ ꯍꯩꯕ꯭ꯔꯣ ꯑꯁ ꯍꯩꯇꯦ ꯑꯩ ꯇꯝꯒꯦꯗꯤ ꯈꯟꯕꯅꯦ ꯑꯗꯨꯗꯤ ꯀꯩꯗꯧ ꯒꯤꯇꯔ ꯂꯩꯕ ꯒꯤꯇꯔꯗꯤ ꯈꯣꯡꯕ ꯍꯩꯇ꯭ꯔꯤꯁꯤ ꯀꯩꯗ ꯂꯩ ꯀꯩꯅꯣ ꯃꯥ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯁꯤꯕꯣ ꯒꯤꯇꯔꯁꯦ ꯑꯩ ꯁꯨꯝ ꯗꯦꯀꯣꯔꯦꯁꯟꯒꯤ ꯑꯣꯏꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯈꯣꯡꯕ ꯇꯝꯒꯦꯗꯤ ꯈꯟꯕꯅꯦ ꯈꯣꯡꯕ ꯍꯩꯕ ꯃꯤ ꯄꯤꯊꯣꯛꯀꯣ ꯃꯥꯅꯦ ꯑꯩꯁꯦ ꯈꯣꯡꯕ ꯇꯝꯒꯦꯗꯤ ꯈꯜꯂ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯇꯟꯖꯥ ꯃꯤꯄꯨꯡ ꯐꯪꯗꯅ ꯇꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕꯅ ꯇꯝꯃꯒ ꯑꯝꯇꯪꯗꯤ ꯑꯩꯁꯨ ꯒꯤꯇꯔ ꯈꯣꯡꯕ ꯍꯩꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛꯇ ꯑꯣꯏꯒꯦ ꯑꯩꯕꯨ ꯀꯜꯂꯣ ꯃꯌꯥꯝꯗꯣ ꯆꯥꯕꯁꯦ ꯂꯣꯏꯁꯜꯂꯛꯑꯦꯕꯀꯣ ꯑꯩꯁꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯁꯨ ꯌꯦꯟꯁꯦ ꯍꯣꯏ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯌꯦꯟꯗꯤ ꯂꯦꯝꯃꯦ ꯌꯦꯟꯗꯤ ꯂꯦꯝꯃꯦ ꯑꯗꯣ ꯆꯥꯛꯁꯤꯗꯤ ꯂꯦꯝꯃꯟꯖꯗ꯭ꯔꯦꯕ ꯆꯥꯛ ꯂꯦꯝꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯆꯥꯗꯤ ꯈꯔ ꯂꯦꯝꯖꯔꯦ ꯑꯗꯣ ꯏꯁꯩꯁꯤꯗꯤ ꯃꯊꯪꯒꯤꯗ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯌꯥꯔꯦ ꯍꯣꯏ ꯑꯗꯨꯒꯤꯅꯦ ꯑꯩ ꯍꯧꯒꯠꯇ꯭ꯔꯤꯁꯤ ꯅꯪ ꯁꯣꯏ ꯍꯥꯏꯕꯩ ꯅꯪ ꯍꯧꯒꯠꯀꯗ ꯄꯨꯛ ꯂꯥꯎ ꯃꯥꯅꯦ ꯑꯗꯨꯅ ꯆꯥꯕꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯤ ꯀꯥꯏꯅꯅꯕ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ 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 ꯕꯥꯏ